Akashbani Imphal, Maibam Dwijamani na pau pazari, ahanbada maroiba pau. Manipuri Railway Station ahumda Inner Line Permit ILP Counter amamam hangbada Rajapal la Ganesan na ayaba pikre. Rajapal la Ganesan hairi, Sarkar na tribal singi pibam pagalanaba akakpalitan hondari. Numit tarani chatarakpa Manipur International Textile Expo Manitex 2022 ngasilo silagani. Cooperation Mantri Nemsa Kipgan Hairi, Katok Pagalinana, Puna Tabak Tomin Nabana, Manipur da Cooperative Ki Iho, Kankanan Bagamkani. Amasong Indonesia gi Bali the Pangtokadoripa Tarataret Subazi 20 Summit Yauna Bagidamag, Pradhan Mantri Narendra Modi, Nasi Naitili Tatokre. Manipur da mapandagi sanglakpa miyoy singda Inner Line Permit ILP piba madi sek taunaba ILP Counter ahum tongan ba railway station ahum da hangdokpada Rajapal la Ganesan na ayaba pikre. Counter sing atudi Banggai Sungpau railway station da ama, Rani Gaidenliu railway station da ama masong Thingau railway station da amani. Tausem police station gi osina Banggai Sungpau amadi Rani Gaidenliu railway station da masigi thabak torum sing pangtokani. Aduga Khongsang police station gi osina Thingau amasung Khongsang railway station da thabak tawgani. Hukumasi khudaktagi chana bhaure haina Raja gi home department na thokpa cherolaman hairi. Rajapal la Ganesan hairi Sarkar na tribal singi pibam pagalanaba akakpalitana hondari. Imphal gi JP Women's College gi Central Hall da ngasi pangtokiba Tribal Heroes in India's Freedom Movement haibi hiramda nongmagi oiba jati thaki mifam da saru yaraduna Rajapal na hai Sarkar asina tribal sing na tariba mafam singi lambi thong pagalanaba masung makoi gi hingnabagi lambi hen lehinabagi tamak haukiba sei tara asida honaduna lagli. Ngasi aikoina phangliba ningtamba si miyoi khuzok kharagi ihona phangkiba nate matamdugi leibake ningtam ihouda thawai katkraba singi manungda tribal kayamurum yauki haibasi aikoi khudingmangna ningsingatabani. Rani Gaidenliu Birsa Mundana singba tribal freedom fighter singna leibake dama kathokiba kaya adu ningsinglatuna Rajapal na hai aikoi gi itihas da asigumba tribal hero singi wari kaya ni netuna naha singda khangangadabani amasung tribal singna loromathouda ningthina sandokadabani. Rani Gaidenliu was a Naga spiritual and political leader who fought the British. He joined the Haraka religious movement, which later became a movement to drive the British. Gaidenliu was finally arrested in 1932, when she was just 16 and later sentenced to life. Subsequently, she was released from jail in 1947, that is, after the freedom. As you are all well aware, for independence, each and every region was fighting their own war. Many of the protests against the British were led by tribal heroes. Their fight was for their land and most importantly their people. Thormadu National Commission for Scheduled Tribes Nai Delhi Nisinbani. Masi leibak asina ning tomlapagi sahi humbudra mga suba palan thoram azati ge Amrit Mahotsab ki makhada sinkibani. Tamenglong District Headquarters tangasi Amur Falcon Festival pangtokre. Covid laisuna maram moidona matam khara lebluraba matungda Rajya Forest Department sinduna ngasi festival asi amuhana pangthokpa hubani. Festival asi pangthokpagi mapungaiba pantamdi athapa miramdagi pairakpa Amur Falcon hairibu usek asigi maramda miyamda khanganba usek asina miyoibada piriba kanaba sing bhab tahanba masung usek asibu ngakpi sinbibani. Thormatu wa ngangbada Forest Environment and Climate Change Mantri Thongam Bisojin hai Tamenglong gi miyamna asigumbu usek makhal sing asi ngakpi sinbiduna thamba haibasi yamna pungning thoganing haini. Sarkar gi mateng amata yaudana Dailong gi khunja singna umang asibu yokatuna thamba asigi damuktasu mahangna khunja singbu thagatki. Thormatu da saru yakhiba Water Resources Mantri Awangbo Niyumain hai asiguma makhal gi festival asi pangthok tringai matamdadi usek sing asi kaithel de yonba thengnarami. Adubu haujikti usek makhal asi yonba thengnadre. Usek makhal asi na mahi marongda amangata thuande. Usek asi na pairak mafam aduda matam khara khonglamlaba matungda amunghana paikhibani. Usek makhal asi na ikhoida santigi paujel ama puduna lakbani hainasu mahangna phongdokhi.
थोरमदुगी मतंग दा अखोगी पाउमी अगुई कामेन हाई अमूर फोल्कन उसेग असि मणिपुर अमसुंग नागालैंड याउना अवांग नोंपोकी राज्य खरदा अक्टोबर थादगी पायरकलगा मतम खरा पलमलबा तुंगदा किलोमीटर लिसिंग कुल्लोम हेना थामना खा अफ्रीका तमना पाइखेगदबनी उसेग असि मपुंग ओइना मणिपुर की तमेंगलोंग नोने अमसुंग सेनापति जिलादा सही खुदिंगी निंगथम थागी मतमदी योरकपनी हौजिक जिला सिंग असिदा अमूर फोल्कन निंगथीनु उबा फंगले टूरिज्म कॉर्पोरेशन ऑफ मणिपुर के चेयरमैन कराम श्याम एमएलएन हाइरी मियोइबगी अरीब सभ्यता की चना कांगलोन ngaktuna thamba haibasi saukatpa samaj amagi khudamni बिष्णुपुर जिला की लैमराम नौना सेमगटपा लैमराम इमोइनु इको पार्क एंड रिजोर्ट ngasi hangtopgi thoramda श्री श्याम नाई अखोई की सही कयादगी लेजरगलबा नाट की चनबी ngaktuna thamba haibasi अखोई खुदिंगमकी साउथुक सनिंगाइनी असिगु मसनिबी कया असि ngaktuna थमलंबगी दमक लैमराम की मियामबु मांगना थागतखी मसीना मरम ओइरगा लैमराम हाइबा खुल असि मियामना निंगथीना मसक खंगलिबनी मसी खुल असिगी साउथुक सनिंगाइनी नहासिंगना मसा मसागी हाइसिंगबु उथोपगा लैनना मौसागी फजब कयादा पुंगनिंग संगदुना असिगुंबा पाक कया मकाताना सेमगलबदी मणिपुर लम कोइबा लापुसिंगी यामना पामनबा मफम अमा ओइगनी मणिपुर की खुनाई ने हिंगबदा अमत ngairaba koi gi resource tourism no oigadoini aduna masigi wakalon ama sarkar da lagpaga loinana mafam khudingmak sengot laga manipur tourism se bharat ki da natna pitrebi gi map ta yahon nabagi adi khalakpa tanja amada akoi gi amna laibak phabade akoi gi local gi mla gi khudang na semasina tawa akoi gi local gi organization club society mayam sina tongan ba garden manipur gi mafam sin bathung na sengole aduna sumba से कोई नाम आइना डायरेक्टर दा कन्वेंट इंस्ट्रक्शन में पीगी फजना सर्वे तौरो यांखई लेबरा साम लेबरा अदुगा कोई टूरिज्म डिपार्टमेंट के पॉलिसी मगी मखादा मोइबु एनकरेज तो वोइना एखोइना मटेंग पांगबिरगदी एना सेमगनिंग मगी वाखलोन से फावगने ngasi thormaduda irengbam nolini devi mla susar yakhi tabiriba pawasi akasbani imphal degini Numit tarani satharakpa Manipur International Textile Expo Manitex 2022 ngasi loisilagani. Loisenba numrik thoramda saru yakhiba Power Mantri Thongam Bisojin hai Manipur da puthokpa iyonggi pothok sing mapal lam degi lakpa miyoi singna pamna leinakhiba sina iramdamgi iyong phi mapal lamna pamni haibadu ulle amadi phisalo sa toriba miyoi sing dasu makhoi gi senmilon hengalan bangamle. Mang hai leibak asida handicrafts saghaw amadi kihom gi pothok sing gi yonpham sor humbudra manga खंगलपदा इम्फाल ईस्ट जिला यावरे मरमदुना पोथोक पोथोक लेबसिंगना मखोइगी पोथोक सिंग योनफम लेरोय हाइबगी अवाबा लेबिगनु हारिदुना श्री बिसोजिन हाइ मखोइगी पोथोक सिंग मफम मसिदा पुरकलगा योनबा यागनी अखोइन ngasi yaliba layum phi kana basu karino masi khangminaba darkar lei अखोइन ngasi di layum sigi suyena ba darkar lei community amaga amagi marakta aduna अखोइना अखोइगी लेरिबा product sigi अखोइ geographical indication si registration taw matam da अखोइ मसिन येना बदगी अपन बथोक पसे मसी येना दना restart तवद्रग दिंग asi yengbira umarak si chatrik khulendagi thoe hai tawdabu nagaland gi cheli yana restart tawre मसी कनाय मांगजबना अखोइ मांगजबनी अखोइगी नुपी ओइबत समाजना एनी डिजाइन अमा पुथोरको मतमदा इसागी ओइना मसीगी डिजाइन जे आइना पुथोकने हाबजी रेस्टार थक तौना तहौरकांदा कनामतना कॉपी तौब ngamदनबा होना बिगदबनी हाबसिसु आई ngasi वेबरसिंगदा आई हाइजगेबा मसी ngasi ki thormaduda corporation mantri nemsa kipgen Manipur Handloom and Handicrafts Development Corporation ki chairman khongban tabam ibom samadi manitko ki chairman K Robindro Saruyaki Numit tarani jatharakpa Manitex ngasi nungtang jagoi isai amasung narki thorumgalonena loisalagani Cooperation Mantri Nemsa Kipgen Hairi Katokpa Golena Puna Tabuk Tominabana Manipurda Cooperative Ki Iho Kankaran Bangamgani Imphal gi Lamphel Parta Leiba Cooperative Complex ta Hupumapan Suba All India Cooperative Week Celebration 2022 gi Seol Palan Hautoladuna Mantri Nahai Cooperative ki Iho Sakhur Hanabagi Tamak Stakeholder Singamadi Cooperative Society Singna Kan Honabagi Tangai Fadabalai Magnai Manipurda Primary Agricultural Credit Cooperative Society Computerization Tobagi Tabakan Sathari Masi Hek Loibaga Masi ki Tabuk Thorum Sing Pangtoklakani Kendra ki Cooperation Mantri Amit Shah gi Lamsing Makhada Raisa Siyauna Leibaga Asida Cooperative ki Iho Hena Mapung Phana Sakhuran Bangam Legani Amasung Masida Miyamna Ahongba Ama Atuba Matamda Uba Phanglegani Hainasu Mantri na Makhataki Leiba ki mafam pumnamakta ngasi angangi numit pangtokhi Bharat ki ahanba Pradhan Mantri Jawaharlal Nehru gi mapong numita ngasi sehi khudingi angangsinggi numit palan tawbani
Pandit Nehru na zati ema samgatpada angang singi maruai ba chena palami numit asi pangthopagi mapungoi pa pantamdi angang singi hak mahi masing tamba masung yaipa thorangi matangta miyambu bhap taba hengalana ba honabani RIMS Imphal gi Dental College gi Department of Pediatrics amasung Preventive Dentistry na sinduna ngasi department asida National Pedo Dentist Day pangthoki thoromgi akana basaktam ama oina sayola masumna sathagadaba Dental Health Program amasung angang singi laik pamadi slogan competition pangthoki ngasi malemgi diabetes lena dagi ngakthop numit World Diabetes Day 2022 amasung malemgi ahal oriba singi numit lesing ani kuni thoi pangthoki District Health Society Imphal East ki National Program for Prevention and Control of Cancer, Diabetes, Cardiovascular Disease and Stroke na sinduna Imphal East ki Khurai Sajor Laikai tinsit rota numit sing asi pangthoki numit sing asi ki thimdi matang sina education to protect tomorrow amasung resilience of older persons in a changing world haibasini Thormasigi ahoba oina CMO Imphal East dagi Khurai Sajor Laikai phawba wakathon pangthoki madugi tungda College of Nursing Manipur gi mairoi singna malem gi diabetes numit ki street play utkhi yogana singbasu utkhi Palan thorom gi saruk amo oina malem gi diabetes numit Thobal da leiba Waikhomani Girls College ngasi pangthoki District Health Society Thobal NCD Thobal Unit WMGC NSS Unit amadi Lions Club of Thobal na punna sinduna pangthoki ba thoram aduda CMO Thobal na hiram asiga marilin na wangangki thorom gi saruk amo oina diabetes leite khangdona ba test kya marum so pangthoki Maharashtra da tha sigi kundagi hogutori ba yankai manga soba National Kho Championships ta saruk yaruna bagi tamak miyoi kuthra taruna saba Manipur gi contingent ngasi Imphal ta tokre sanoroi singa du tha ama hena akhanaba training pikhiraba singni hairi Tara mga suba Saika Memorial Open Football Tournament ki ngasi gi matching da Arun FC na YDA bu panjil mga omda thoikre apiba matam gi manung da team ani mangna panjil amamam sanaduna manana leikhi tungda FC Arun na tie break da YDA bu thoiki bani Agasbani Imphal gi pau tabiri Indonesia gi Bali da pangthokatori ba tara taret suba G20 summit yauruna bagi tamak Pradhan Mantri Narendra Modi ngasi Nai Delhi thadokre mifam asida G20 gi lusing basingna Recover Together, Recover Stronger haiba wakalon gi makhada malem gi oiba maru oiba wafam kaya kumna khanagani G20 summit ki agenda gi sarukam oina working session ahum legani session sing adudi sinjak amasung energy gi security haksel amasung digital transformation ni Nai Delhi da pawmising da wangang muda Foreign Secretary Binoy Mohan Quatran hai Bali mifam aduda Pradhan Mantri Narendra Modi amasung G20 lusing basing na hausi ki oina maruai bo wafam sing kumna khanagani wafam sing adugi manungda malem gi oiba sel thum gi phibam amasung energy environment haksel law singu amasung digital transformation ga marilene bo wafam sing khanagani mifam adu yawba satpada Pradhan Mantri Narendra Modi na G20 lusing basing ga tongan ba leibak ani gi oiba wafam kya marum khanagani amasung Bharat na G20 bu kaya yamna maru aina lobagi haibatu khangangani Bali da leiba Bharat masasing da sumahang na wangangani mifam adu loisan bagi thoram da Indonesia gi Rashtrapati na Sri Modi da G20 gi president gi pham sinagani Bharat na hauna bi matung ina sei asigi December amadagi G20 gi president oiragani Nifumathoi suba India International Trade Fair ngasi degi Nai Delhi gi pragati maidan da hokre November 28 phawba sathagadaba mela ase kendra gi commerce amasung industries mantri Piyush Goyal na haudoki mela ase gi kumsi gi thimdi vocal for local to global haibasini Azati ki Amrit Mahotsav ka phangsinnabana numit 10 gi saurba thoramasi thoidokna maru aina lawi mela ase da rise amasung union territory punna kunmapan na saru yari aroibada maroiba pawmo Manipur gi railway station ahumda inner line permit ILP counter amamam hangbada Rajapal Laganishan na ayaba pikre Rajapal Laganishan na hairi sarkar na tribal singi phibam phagalana ba akhakpolitana hondari numit 10 ni satharakpa Manipur International Textile Expo Manitex 2022 ngasi loisilagani Cooperation Mantri Nemsa Kipgen Hairi Kathopagalena na puna thabak tominaba na Manipur da cooperative ki yo kankalan mangamgani amasung Indonesia gi Bali da pangthokadori ba tarataret suba G20 summit yauruna bagidamag Pradhan Mantri Narendra Modi ngasi Nai Delhi thadokre Pauloi sare